John asokpadugi thoina khandabagum oi. Aisu amuktang unarubana faroidra. Haksangdaga solakle. Yamna thina sokkomakti mande. Adubu mahak yamna sathina mayeng tagum oi. Makutusu matam khara kanna sizinarunu hairai. Ise manasu nanga unahaningum tawi. Kana kana leramgani. Lao aiga chatse. Ise mahoidani. Kana su lehaude. Hangam mapangi khudai matek ama illaga John gi matung induna makhada kumtharakle mayai kagi hek thangnaba awang thangba ka domda sangle hek sangkhibada bembem ga mayokne bembem na mapada baba hairaga ekhoi lakle tai John na hana sangsinduna mabai gi mangda phomthaduna khurumi ai sumana tobagum khurumi mabai ni ingangakna machemada yenglaga ibem hal Isema kari sukhumlakte maru luktuna lai ibaina amuk imotomba kari no nangna tori basibo John gi mahutta isema na khumi makhoi baba ngairam libani nupi masasi mana puduna lakle magi mathwai kan bikhibani makhoi ani luhong laklabani haire hek yorokpaga masasu ngamdaduna doctor kauba question chenare ama khangde aisu nupi ni isa ningol poklibi makhoi ani kadai da thamuni Haujisu masa ngamdri sakmau bani dum hairi aigi ini makhoi baba mabungni karina pharibage aikhoi ngairam libani ibem hal nangna hairibado ai bhab tade nahak na hanana makhoi bu yumsida pusinduna thamamle aduga haujik aibu kari taw hairiba imo tombagi wafamsi aisu khangi nangi nawana paudagi aina mangonda nachemna yaroi thingki aidi amaromda atopani matai manau oibadi kaina kibusu yai aduga nachin nopwa oibagi maridi igi marini nopwa se nangi I makhakna sabane aina nakhoi ani gi marakta lepa khak yaroi sagai ngai gisu nangna maruni wafam si nangna hana leptuna loiramle nangna haibagumna aisu isa ningol poklibani migi macha ningol asibu phijet phigai hundokpagum karam hundokani John da onsinduna makhata rai imotomba nupi macha se masangam de haibadai potha haluso nanga aiga ngana gadoba wa yam leiri Ibema chalu potharu kaisu khalun isan sidi John ga aiga aikhoi gi katana adum kakhalakle kakhalakpaga aihak phamungda nahan makai hiptuna ta leikhibana rakhangde himningba ma faurai koksu ngawfing torai aihak phamungda adum sangle John na hangbirai nasangam dabra kari tawi kari su tawde ko khara ngawi potharaga maraina phajani kari su khalun Hojikti ibai lakle mahakna maraina sinjaragani ibai na ibu kaya yaningdaba male aihak atopa kanlupki mi oibasina oira male aigi damak warai yamna sengadawri male Rosie karino nangna haribadubo ibai di karisu haikidena haikide isemada punamak inthokpi adunani aina singnaribasi Oh adugira ibai gi hauna sane ai khangi isemana adum taina jagani Nahagna adumna na thwai nuai trabadi aina pangthoke khaliba mayam sidi karam tawgani aiga ngana gadoba wa lei haihobaduni afa fata pumna maktana runi sama samagi chanabi imung amagi chanabi leiba ngakni achumbagi damak aihak lengdana lepkani aihak bu thajadrabra nang bu thajabadagi thadokpa ngamdabadagi aihak na tung ilakpani nag aigi ipuroibani John aigi nagta famtharakle aigi khut ani paiduna aibu munna yenglei magi maithongdu ururaga khanghodana puning naurai magi makhut ani du aina konsilui khanghodana pirang ihaurai karigino khangde tanja simaktada bembemna mamo haina kauduna par ka khalakpadu tarai hey bembem lakle he hairamlaga mahak hogatuna ka khalakpam siri masindana sangsinkre Bem karino mahak nungsa thavet hona noktuna sanglai aduburo babana nenebu maitei olhangani hai laiming laholaga lakhutkani hayowi adu eradi nungairani ko aingonda yenglaga kuptak tawna yawriba magi yata du ubam kai nolai aduga amuk khanghodana magi sakfam hanjinki haima nene nahak amuk ngamdrabara ngammi kaisu tawde aihak hawatuna famle
ngamdradi hipu baba laklabanina doctor ka maraina kaujaruni John aingonda haifet yenglaga Bem bem babana nenebu masak phajai haidra yamna nungsina noktuna aingonda yenglaga ikaida malene karibu haibage haiba hoi yam phajai haiye nangondagi heli haiye lakhotna ba tawda yade hai nakhoi di babana salmina si hairaga lona chatki hai masa loina ramladi nahana lokhola dawni hai hoi ibema nakhoi babana di nenebu puganu hai thajade kaisu hairam loi haibra nene haideda phagi tawribani aina jonda mitkupi makha taraktanaba asum tawringe isena sak loire taklaraduna bembemga jonga makhada kumthakre aina lehawbudu ubada isena aibusu kumsi hairai ibema nangsu laone bembemgi babana nanga sak saminagani haihoi aiga saminagani haiba hoine ise ai ikai jaida hainaroida kona sajage bembem amuk kakhalakle nene kumasilao ngaina hore babana saurani aibu phamungdagi singkhatlare chattaba yadaduna aihak maga loinana safam tana lakle inamana taklakpadu ningsingduna aihak kok setna khum aibu munna yenglaga zongi mabaina hairai phamu kaisu hangoirun kok khumdrabasu yai sandandudi nangna thinjabra ise mana khumi ikai gani da kaino masana thindana kanana thingadagi angang masa sunatana tambiba madi yaramgani da bembemna talaktu da khumai inena amuktani da mayamak noi yamna paksai phagi nate mauna ha masana sandan chawa thinba aidi onthokna kalakre pumseng hek senggadoba male ibungna pumnama kaidana vasingani ibungi yamna chanaba marup amale maga unarukhini saksa toklaga nanga jonga nabanida haigado wale saksa thokisi bembemna magi sak pukhamdu aigi nakta thanglakle masa su phamlare aina mangondagi khara handoke tawbada mana hanglai aibu tukot sabra aisu ngantana irujarabani ne bembemdi irujaba kan khrapone ise mana hairai maga aiga pukham tongale haibata mangaire punna dum saminare Delhi da haikiba tawkiba thododugi pumon onakiba zongi ivaigi sajatuna ayak isada hainingba thajaba ma poghalli mahakna haikiba gumna sak chaba loiraklabada aiga zonga anibu drawing room da kausinduna phamalle bembem harau changlakpada mahakna hai bembem nahakna taba haiba wanate ahangi wani nahakna nega wari sanaruko harauna sangjarakpadagi tanthokpirabada mahakna mathwai nungaitabadu ubada aihak khamninglammi adubu matangduna yadre bembem thokraba matungda asumna hairai imotomba ibe maroji nangsu taw hairibase nase mana taraga pakhatkani haibagi aina mabu tahandabani nahakna thantani nangi haibabu nache amaga aigatani aisu sumna haiba tarabadi mitopni nupi nupa kanana tambangami masa tara poknarabasu kaina hide haiba lete nahak yamna section batai matam asi onthongna phatrabani sel khara tinglaga mi ama manghanba hatpa irai laire aingonda thokibadusu masi mali aibu namduna phage haibagi thorangni aina nakhoigi nakta satke haiduna auto du nekpadagi hauna makhoi aibu senaraba male ningi aina tonglakpo auto du khara satlaga bera toroktuna driver du na kumtharaga yenglingi cherektuda atopo auto rickshaw ama kanna thawalaklaga aikhoigi nakta khami makhoi ani kha kumtharaklaga driver da kari tawre hangi adudagi paisa piyo hai karigi paisa no hangnaringai makhoi ani amana aibu gari dagi singtharaga aingonda amuk paisa ayawba piyo hairai paukhum pi phatringaina makhoina aibu inboi singboi tawduna lambigi mamang adomda leiba asukpa umang wamang adomda singsinnaba lakne aina kanna khangduna karino haina inaringai aduda atopa amana saira yor sukla amana phugodobudu uduna aina saifudu soktanaba ngakthoknaba honarami honana aigi haksangda palami amuksu hanna phurakpadadi aina khutna ngaklami maya panba thangmakti natte haibabu masek naibo oina tawi aina tonglakpo autogi driver duna koilaw lawbudu ai taki adudagi aihak makhoiga mayawnaba ngamdana tutharami gyan manglami aina losing tarakpada aihak hospital da leiramle Ram Manohar Lohia Hospital ni hai auto driver du aigi nakta leirami mahak sikni ahanni mahak na aibu kanbirakpani
mahakna kanbiramdrabadi ayha kari oigadagi khangde mahakna police ta report tausi hai aina yakhide misak su khanghaude gari gi number su khanghaude number khanglabasu thodau aduna aseng mo oiramgani thajade problem mayam ama thengnagani Delhi ni Imphal gumba su nate nanga tana khige khalai aigi pambom kok soklamle kok ti pangkan ganna soklamde pambom di leng mangamlamde haksang gi atai saruksu leng khotpa warame auto wala du mazduri tawduna saratan bamini aina tawbimal oina mangonda lupa sama khak piki mahak ahanbada bharatamak piyo hai adubu aina lupa sama du namduna pirami magi saratan bagi thabak kaidana chatlo haiki adubu aina hospital da leiringaida magi nupi phoba puraktuna hek laki mi marakta hingsa yai tamba yawbagum minungsi khangbasu mayawrami numittumaktada casualty gi x-ray lofam kada aigi pambom aduga koki x-ray yengba sangkhringaida aigi sithini haina nupa amana pirami haiduna nurse amana aigi ward ki bed ta laktuna pire sithi haiba John hangi sithi parubada aibu phage tawkhiba phukhiba adu Arunachal Bhavan da leiba lulung pauna Bhavan gi mi khara puraklaga tawbani aibu hatke tawbani mahak pharaga punamak khangani haina irami aihak wadu tabada swai lormi mana makha amuk tatharai aina khanbadasu thodok tu thokpa matamda lulung paugi mamingsu panduna kaukhiba yawbraning adugi mathakta aina nakhoida wahai amani haikibada rojibu yaningdabagi wa yawki sithidu da hairibadu sumbu sumbra khanki adubu nahangmak yauna madu oithokpra amuksu khalami adubu sithidu isada halthenana piramdriba karigino haibadu su khalami adumakpu nangonda hangi ningduna bhavanda phone tawbadadi nakhoi chatkiramle John su aisu sor chaning tana honthane aduga aikhoi ani yengne iramliba sithidu maitai rolda irambani aina thamjilli maitai masana iba asengbani asina takpadi aikhoibu kupsen senaba mi khara Delhi fawba aikhoibu inara I haibasini nanga aiga aikhoi ani gi marakta amana amabu thajana danaba senba kanagumba khara leirabra ai singnadaba ngamde leiramba yai aisu tananingba wa leiri karigumba aikhoina hana salamdrabadi ibaina su singnaramba yai achumbani hairibadu adubu ai hak nangondadi karisu thupkadauba nate makhoigi plan adubuni aina kiribadi Phare hojikti makhoina ningbadu pangthokpa ngamkhidre adubu asidasu makha tana tawrakhibasu yai aikhoi section daba yati ai khanglei bai ai gi susingnaba kaya leiri ai hak thana gi investigation tawriba kambu ga su unarure madugi akupa ai ibai ga su tana gi khali roji gi wa asimatang men ta khravadi nungaigani hojikti ibai su haksang gi asokapan yawbaga waram lagani pothaviro doctor ga su amutang tanasi anaba su phanaba Thana gi wadu dum taning ai kona tamlage hojikti pothaviro hairamlaga aikhoi animak aikhoi gi ka tana lakle John gi ivaida thokriba thodoktu aingonda su thokhrabani adubu wafam adu kanada su haidokidri thokriba thodok mata sing siga yenglabadi wafam si John da fawbadi takpana sumbra khalai adubu mangonda masi amuk tahalluraga magi wakhalda polum ama amuk hakatba thokadra khandaba ngamlakte Karina doctor na aingonda yaribam kai mahakna tabada nungairoi doba athukpa pokadoba wafam sahi amaromdi tahandanaba hotno haiki John hojiksu magi hanagi phibam tadribra aihaki davangamde mahak pukning amadi koki laina selaba mini aihak wadu mangonda hairaroi leple aikhoi ani aikhoi gi ka yaroklabada mahak mabai gi wadu adum khanbagum tawi mahak tuminna sofa da sangsillaga kari kari su haidana phamtharaga mit yengna thaklomda yengli kanararoi haiduna phamungdu ningthina sem sajillaga mangonda pothana bahai ibai gasu kuina wari sarure ngahaktang pothabana phatra o aibura mani sida pothabiro haibe inba ngangdona hawai sandal du thamlamlaga iren sanglaktuna phamungda hipthakre phi swal amanba ama aina sukatpire aigi mitnara khangde magi kutsu sangtrik sangna urai khuyada famlaga aina magi makhong khudondu pairubada makhong inglamle phidu phajana subsilhalaga magi makhong khudondu ningthina noibire makhutna makok lukhamda paiduna hangatna yenglamba mamit animak aingolomda yenglai yenglaga nokmi na hairai
ꯄꯣꯊꯥꯍꯜꯂꯨ ꯍꯥꯏꯔꯝꯕꯗꯤ ꯅꯪꯕꯨꯅꯤ ꯑꯗꯨꯒ ꯑꯩꯅ ꯄꯣꯊꯥꯔꯕ ꯂꯥꯎ ꯍꯤꯞꯂꯔꯥꯎ ꯈꯣꯡꯁꯤ ꯌꯥꯝꯅ ꯏꯪꯉꯤ ꯁꯥꯍꯟꯈꯤꯒꯦ ꯐꯤꯗꯨ ꯁꯨꯞꯂꯕꯗꯤ ꯃꯔꯥꯏꯅ ꯁꯥꯔꯛꯀꯅꯤꯗ ꯁꯤꯗ ꯍꯤꯞꯂꯣꯔꯥꯎ ꯑꯗꯨꯒꯨꯝꯕ ꯑꯉꯥꯎꯕꯒꯤ ꯋꯥꯗꯨ ꯇꯧꯔꯛꯀꯅꯨ ꯅꯨꯄꯤ ꯃꯆꯥ ꯕꯦꯝꯕꯦꯝ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯔꯤꯁꯤꯗ ꯑꯩꯅ ꯐꯝꯂꯤꯕ ꯑꯁꯤꯐꯥꯎ ꯑꯩ ꯏꯀꯥꯏꯖꯩ ꯍꯥꯏꯅꯔꯤꯉꯩ ꯀꯅꯥꯅꯣ ꯑꯃ ꯀꯥꯈꯠꯂꯛꯄ ꯇꯥꯔꯛꯏ ꯑꯩꯅ ꯍꯥꯏ ꯂꯥꯛꯄꯨ ꯂꯥꯛꯂ ꯃꯥꯜꯂꯦ ꯑꯩꯍꯥꯛ ꯈꯨꯌꯥꯗꯒꯤ ꯍꯧꯒꯠꯂꯦ ꯆꯤꯡꯉꯩ ꯆꯪꯂꯛꯏ ꯏꯆꯦ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯄꯣꯊꯥꯔꯤꯕ꯭ꯔꯥ ꯏꯆꯦ ꯀꯔꯤꯅꯣ ꯖꯣꯟꯅ ꯍꯪꯉꯤ ꯕꯦꯝꯕꯦꯝꯗꯣ ꯃꯄꯥꯅ ꯆꯩ ꯍꯥꯏꯗꯨꯅ ꯑꯁꯥꯏꯗꯒꯤ ꯀꯞꯄꯅ ꯃꯇꯥ ꯑꯃ ꯇꯧꯔꯦ ꯏꯕꯦꯝꯃ ꯑꯃꯨꯛꯇ ꯀꯧꯈꯠꯂꯨ ꯃꯃꯥ ꯃꯆꯥ ꯃꯇꯥ ꯑꯃ ꯑꯣꯏꯅ ꯈꯠꯅꯍꯧꯔꯦ ꯑꯩꯍꯥꯛ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯏꯆꯦꯒ ꯃꯈꯥꯗ ꯀꯨꯝꯊꯃꯤꯟꯅꯔꯦ ꯕꯦꯝꯕꯦꯝꯒꯤ ꯀꯥꯅꯤ ꯍꯥꯏꯗꯨꯅ ꯇꯥꯛꯂꯝꯂꯒ ꯏꯆꯦꯗꯤ ꯇꯨꯃꯤꯟꯅ ꯆꯠꯈ꯭ꯔꯦ ꯕꯦꯝꯕꯦꯝꯅ ꯃꯊ꯭ꯋꯥꯏ ꯁꯣꯛꯅ ꯀꯞꯄꯗꯨ ꯇꯥꯔꯛꯏ ꯑꯩꯅ ꯆꯪꯈꯤꯕꯗ ꯏꯆꯦ ꯃꯗꯨ ꯇꯧꯐꯝ ꯈꯪꯗꯅ ꯂꯝꯌꯥꯏꯗ ꯂꯦꯞꯂꯝꯃꯤ ꯏꯕꯦꯝꯃ ꯅꯈꯣꯏ ꯃꯥꯃꯣꯅ ꯂꯥꯎ ꯍꯥꯏ ꯃꯊꯛꯇ ꯑꯩꯕꯨ ꯍꯦꯛ ꯎꯕꯗ ꯀꯞꯂꯝꯕꯗꯨ ꯇꯣꯛꯀꯦ ꯂꯥꯛꯅꯦ ꯍꯤꯛ ꯍꯤꯛ ꯇꯧꯅ ꯈꯥꯡꯉꯤ ꯃꯄꯤ ꯇꯩꯊꯣꯛꯏ ꯍꯧꯒꯠꯂꯒ ꯑꯩꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯑꯗꯨꯝ ꯂꯥꯛꯂꯦ ꯑꯩꯅ ꯍꯥꯏ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ ꯀꯣꯛ ꯆꯤꯛꯇꯨꯅ ꯇꯣꯛꯂꯔꯅꯤ ꯃꯍꯥꯛ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯇꯦ ꯀꯞꯄꯤ ꯑꯩꯈꯣꯏꯒꯤ ꯀꯥ ꯌꯧꯔꯛꯄꯗ ꯀꯞꯄꯗꯨ ꯈꯔ ꯐꯈ꯭ꯔꯦ